ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯥꯏꯁꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯑꯗꯨꯝꯅ ꯂꯨꯗꯨꯅ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯗꯥꯔꯤꯒꯤ ꯃꯄꯥꯟꯗ ꯌꯦꯅꯈꯥꯗ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯈꯔꯒ ꯆꯣꯠꯈꯤꯕꯒ ꯃꯈꯣꯡ ꯑꯗꯨ ꯅꯥꯟꯊꯨꯔꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯁꯤꯜꯂꯤ. ꯑꯗꯨꯝ ꯍꯦꯛ ꯇꯨꯁꯤꯟꯕꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯆꯤꯡꯊꯔꯤ. ꯃꯇꯝ ꯑꯗꯨꯗ ꯂꯨꯗ꯭ꯔꯣꯅ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯃꯥꯃ ꯍꯣꯏ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯔꯤ. ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯈꯤꯗ꯭ꯔꯦ. ꯃꯁꯤꯗꯒꯤ ꯂꯨꯗ꯭ꯔꯣꯗꯣ ꯑꯁꯨꯝ ꯆꯤꯡꯉꯛꯄꯅ ꯏꯁꯇꯤꯌꯥꯔ ꯑꯗꯨꯗ ꯊꯥꯛ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯣ ꯌꯩꯁꯟꯗꯨꯅ ꯑꯁꯨꯝ ꯄꯨꯊꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯏ ꯉꯥꯛꯇꯃꯛ ꯉꯥꯏꯔꯤ. ꯁꯨꯃꯥꯡꯒꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ. ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯝꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ. ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯨꯗ꯭ꯔꯣꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯃꯩ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ. ꯅꯣꯡ ꯑꯃꯨꯛ ꯈꯥꯠꯄꯒꯤ ꯃꯩꯉꯥꯟ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯣ ꯂꯦꯞꯂꯔꯦ ꯍꯥꯏꯕꯁꯦ ꯂꯨꯗ꯭ꯔꯣꯅ ꯈꯪꯂꯤ. ꯃꯇꯝ ꯑꯗꯨꯗ ꯂꯨꯗ꯭ꯔꯣꯅ "ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ?" ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯏꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗ "ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯝꯊꯔꯛꯏ. ꯑꯗꯨꯒ ꯃꯀꯣꯛꯀꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯀꯠꯂꯛꯏ. ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯨꯗ꯭ꯔꯣ ꯅꯥꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ. ꯃꯁꯤꯗꯒꯤꯗꯤ ꯂꯨꯗ꯭ꯔꯣꯅ "ꯍꯩ, ꯅꯪ ꯊꯋꯥꯏ ꯅꯠꯇꯦ. ꯂꯩꯁꯅꯥꯗꯤ ꯑꯩꯅ ꯍꯥꯠꯈ꯭ꯔꯕꯅꯤ. ꯅꯪꯅ ꯂꯩꯁꯅꯥ ꯁꯥꯔꯒ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯄꯅꯤ. ꯅꯪ ꯀꯅꯥꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯅꯥꯅ "ꯃꯗꯨ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯥꯛꯅꯈꯤꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯐꯩꯅ ꯑꯃꯨꯛ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯊꯥꯊꯔꯛꯏ. ꯑꯗꯨꯝꯅ ꯄꯥꯡꯈꯠꯂꯒ ꯊꯥꯊꯔꯛꯄ ꯑꯗꯨꯗ ꯂꯨꯗ꯭ꯔꯣꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯇꯥꯁꯜꯂꯤ. ꯁꯨꯃꯥꯡꯒꯤ ꯑꯁꯇꯔ ꯑꯗꯨꯗ ꯇꯥꯁꯟꯕꯗꯨꯗ ꯃꯈꯨꯠꯅ ꯉꯥꯛꯄꯗ ꯃꯈꯨꯠ ꯈꯨꯖꯦꯡ ꯑꯗꯨꯁꯨ ꯇꯦꯛꯂꯤ. ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯈꯨꯖꯦꯡ ꯇꯦꯛꯄꯗꯒꯤ ꯌꯥꯝꯅꯀꯟꯅ ꯂꯥꯎꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ. ꯃꯇꯝ ꯑꯗꯨꯗ ꯂꯨꯗ꯭ꯔꯣꯒꯤ ꯃꯅꯪꯒꯟꯗ ꯀꯔꯤꯒꯨꯝꯕ ꯄꯠꯇꯨꯝ ꯑꯃꯅ ꯊꯤꯜꯂꯛꯄꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯂꯛꯏ. ꯑꯗꯨꯝꯅ ꯃꯊꯪ ꯇꯧꯔꯛꯄꯗꯨꯗ ꯂꯨꯗ꯭ꯔꯣ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯁꯤꯠꯇꯨꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ. ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯁꯨꯝ ꯆꯤꯡꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯒꯤ ꯇꯨꯂꯁꯤꯕꯨꯡ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯂꯣꯡꯅ ꯍꯤꯞꯍꯟꯗꯨꯅ ꯊꯝꯃꯤ. ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯨꯗ꯭ꯔꯣ ꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ. ꯃꯁꯥ ꯑꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯔꯤ. ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯉꯥꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯟꯅ ꯊꯕꯥꯛ ꯑꯗꯨꯗ ꯅꯦꯠꯈꯥꯏꯗꯨꯅ ꯀꯥꯎꯊꯔꯛꯏ. ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯨꯗ꯭ꯔꯣ ꯃꯌꯥꯗꯒꯤ ꯏ ꯄꯥꯏꯊꯣꯛꯇꯨꯅ ꯊꯕꯥꯛ ꯑꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ. ꯃꯁꯤꯗꯒꯤꯗꯤ ꯂꯨꯗ꯭ꯔꯣ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯏ ꯑꯣꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯡꯂꯤ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯋꯥꯏ ꯍꯦꯛ ꯃꯥꯡꯕꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯣ ꯂꯨꯗ꯭ꯔꯣꯒꯤ ꯃꯥꯃꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ. ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈ꯭ꯔꯤ. ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥꯗꯣ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯣꯡꯗ ꯍꯩꯊꯈꯤ. ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ. ꯂꯣꯌꯥꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯨꯡꯆꯣꯠꯂꯝꯕꯗꯨꯗ ꯂꯣꯌꯥꯅ ꯀꯔꯤꯅꯣꯅꯦ? ꯑꯩꯕꯨ ꯉꯔꯥꯡ ꯅꯨꯡꯉꯥꯏꯅ ꯁꯤꯗ ꯇꯨꯝꯈꯤꯕꯅꯤ. ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤ ꯆꯣꯠꯂꯝꯂꯤꯕ?" ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯉꯛꯆꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯨꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯂꯣꯌꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯀꯩꯅꯣꯅꯦ ꯂꯣꯌꯥ? ꯅꯪꯗꯤ ꯑꯍꯤꯡ ꯃꯄꯥꯟꯁꯤꯗ ꯑꯗꯨꯝ ꯊꯣꯛꯆꯜꯂꯕ꯭ꯔꯣ? ꯆꯣꯠꯂꯦꯅꯦ. ꯑꯁ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯪꯕꯨ ꯑꯩꯕꯣ." "ꯑꯁ, ꯇꯥꯔꯇꯟ, ꯃꯁꯤ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯆꯟꯕ ꯅꯠꯇꯦ. ꯌꯦꯡꯉꯨꯅ ꯃꯅꯝ ꯑꯝꯇ ꯅꯝꯗ꯭ꯔꯤꯁꯤꯗꯤ. ꯏꯁꯤꯡꯅꯦ, ꯑꯩꯁꯨ ꯉꯛꯏꯕꯅꯤꯁꯦ." "ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯍꯧꯒꯠꯂꯨꯁꯦ, ꯅꯐꯤ ꯅꯄꯨꯛꯀ ꯆꯣꯠꯂꯦ. ꯃꯣꯝꯄꯥꯛ ꯐꯤꯗꯛꯀ ꯂꯣꯏ ꯆꯣꯠꯂꯦꯁꯦ. ꯑꯝꯇ ꯍꯣꯡꯗꯣꯛꯎ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯉꯛꯅ ꯂꯣꯏꯅꯃꯛ ꯍꯣꯡꯗꯣꯛꯏ. ꯃꯇꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯁꯤ ꯂꯣꯌꯥꯅꯤ. ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯃꯉꯣꯟꯗ ꯇꯧꯔꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯨꯗ꯭ꯔꯣꯗꯣ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄ ꯑꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯨꯗ꯭ꯔꯣꯒꯤ ꯃꯥꯃ ꯑꯗꯨꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ. ꯃꯁꯤꯗꯒꯤꯗꯤ ꯃꯥꯃ ꯑꯗꯨꯅ
ꯂꯨꯗ꯭ꯔꯣꯒꯤ ꯃꯄꯥ ꯃꯣꯍꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯂꯨꯗ꯭ꯔꯣꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯟꯈꯤ ꯑꯗꯨꯒ ꯃꯥꯃ ꯑꯗꯨꯅꯁꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯄꯥꯎ ꯄꯤꯗꯨꯅ ꯇꯧꯔꯤꯕꯗꯣ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯤ ꯑꯁꯨꯝꯅ ꯂꯨꯗ꯭ꯔꯣꯅ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯨꯗ꯭ꯔꯣꯒꯤ ꯃꯃꯥꯟꯅꯕ ꯀꯥꯄꯤꯜ ꯁꯛꯍꯦꯟ ꯑꯕꯨꯡ ꯃꯈꯣꯏꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯂꯨꯗ꯭ꯔꯣꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯦꯡꯁꯤꯜꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯌꯥꯏꯁꯅꯥꯒꯤ ꯃꯤꯍꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯕꯅ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯃꯥꯕꯨ ꯀꯧꯊꯣꯛꯂꯒ ꯍꯥꯠꯂꯝꯂꯤꯕ ꯖꯥꯠꯂꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯥꯄꯤꯜꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯕꯨ ꯀꯅꯥꯅ ꯄꯥꯎ ꯂꯤꯛ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯃꯁꯤ ꯈꯪꯕꯒꯤꯅꯤ ꯂꯨꯗ꯭ꯔꯣꯒꯤ ꯃꯄꯥ ꯃꯣꯍꯣꯟꯅ ꯃꯄꯥꯟꯂꯣꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯤꯆꯣꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯕꯨ ꯂꯨꯗ꯭ꯔꯣꯅ ꯌꯥꯈꯤꯗꯕꯅꯤ ꯍꯥꯏꯕ ꯏꯟꯗꯕ ꯂꯝꯍꯦꯟꯕ ꯃꯆꯥ ꯃꯁꯨꯗꯤ ꯑꯁꯨꯝꯅ ꯁꯤꯕ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯨꯗ꯭ꯔꯣꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯣꯍꯣꯟꯁꯨ ꯂꯥꯛꯂꯦ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯈꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯨꯗ꯭ꯔꯣꯒꯤ ꯃꯥꯃ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯥꯃ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁꯁꯤꯡꯁꯨ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯨꯗ꯭ꯔꯣꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯁꯣꯝꯗꯅ ꯂꯣꯌꯥꯗꯣ ꯎ ꯃꯊꯪ ꯌꯥꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯎ ꯃꯊꯪ ꯌꯥꯜꯂꯛꯄꯅ ꯎ ꯑꯃ ꯌꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯤꯡꯖꯪ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯗꯨꯅ ꯌꯥꯟꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯇꯥꯃꯣ ꯌꯥꯏꯃ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯥꯏꯃ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯑꯒ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯛꯂꯝꯃꯤꯗꯨꯕꯣ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯎ ꯌꯥꯜꯂꯤꯕ ꯒꯧꯇꯝꯅ ꯂꯣꯌꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯣꯌꯥꯅ ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯀꯧꯔꯛꯂꯝꯕ ꯌꯥꯔꯦ ꯊꯕꯛ ꯁꯨꯔꯣ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯍꯥꯛꯅ ꯎ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯌꯥꯟꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯣꯠ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯆꯠꯈꯤꯕꯗꯣ ꯂꯣꯌꯥꯅ ꯃꯈꯣꯜ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥꯅ ꯁꯤꯡꯖꯪ ꯑꯗꯣ ꯍꯥꯏꯒꯠꯂꯒ ꯌꯥꯟꯊꯗꯕꯤꯗ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯆꯠꯈꯤꯕ ꯑꯃꯗꯤ ꯂꯥꯛꯄ ꯂꯩꯇꯦ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯗ ꯊꯣꯛꯄ ꯔꯇꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯔꯇꯟ ꯑꯩꯅ ꯎ ꯌꯥꯜꯂꯤꯉꯩꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯦ ꯀꯧꯔꯛꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯧꯔꯛꯏꯅꯦꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯁꯣꯔꯣꯠꯁꯨ ꯆꯠꯈꯤ ꯑꯩꯅ ꯌꯦꯡꯊꯣꯛꯄꯗꯅ ꯀꯅꯥꯝ ꯂꯩꯇꯦ ꯑꯦꯔꯥ ꯂꯣꯌꯥ ꯅꯪ ꯁꯤꯗꯤ ꯀꯤꯒꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯎꯃꯪ ꯋꯥꯃꯪꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕ ꯖꯥꯠꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯃꯉꯥꯏ ꯍꯧꯖꯤꯛꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯆꯠꯈꯤꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯀꯧꯔꯛꯑꯝꯃꯤ ꯃꯗꯨꯗ ꯅꯪꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯖꯟꯅ ꯈꯟꯖꯤꯜꯂꯨꯔ ꯃꯥꯜꯂꯦ ꯇꯔꯇꯟ ꯅꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯅꯃꯛ ꯆꯣꯠꯂꯝꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯝꯕ ꯃꯗꯨꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯀꯔꯤꯅꯣꯝ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯇꯧꯔꯤ ꯑꯩꯅꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯉꯩꯒ ꯌꯨꯝꯗ ꯍꯟꯒꯗꯣꯏꯅꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯊꯥꯞꯄꯗꯒꯤ ꯒꯧꯇꯝꯅ ꯂꯣꯌꯥ ꯅꯪꯕꯨ ꯌꯥꯝꯅ ꯀꯤꯔꯕ꯭ꯔꯥꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯞꯇꯥ ꯑꯃꯨꯛ ꯂꯩꯔꯒ ꯆꯠꯂꯁꯦ ꯑꯁꯨꯝꯅ ꯂꯧꯔꯛꯄꯗꯨꯗ ꯂꯣꯌꯥꯅ ꯀꯔꯤ ꯍꯞꯇꯥ ꯑꯃ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯜꯗ꯭ꯔꯤ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯟꯕ ꯍꯧꯔꯝꯂꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎ ꯌꯥꯟꯕ ꯑꯗꯨ ꯍꯧꯏ ꯍꯟꯗꯛꯇꯤ ꯀꯅꯥ ꯑꯃꯠꯇꯅ ꯀꯧꯔꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯎ ꯌꯥꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4:30 ꯑꯃꯨꯛ ꯇꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯎ ꯌꯥꯟꯕꯗꯣ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯤ ꯂꯣꯛꯀꯤ ꯇꯔꯨꯕ ꯏꯁꯤꯡ ꯑꯗꯨ ꯊꯦꯡꯕꯗ ꯂꯣꯌꯥ ꯀꯤꯔꯝꯕ ꯄꯥꯈꯠꯂꯝꯕ ꯑꯃꯗꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯡꯅꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯈꯤꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯀꯌꯥꯗ ꯏꯪꯂꯤꯕ ꯂꯣꯛꯀꯤ ꯏꯁꯤꯡꯅꯣ ꯀꯌꯥꯗꯁꯨ ꯂꯨꯔꯤꯕ ꯆꯤꯡꯅꯨꯡꯒꯤ ꯂꯨꯡꯖꯦꯡ ꯂꯨꯡꯒ꯭ꯔꯥꯏ ꯃꯔꯛ ꯑꯁꯤꯗꯒꯤ ꯂꯤꯠꯂꯤꯇꯨꯅ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯀꯌꯥꯗ ꯇꯔꯨꯔꯤꯕ ꯈꯤꯇꯕꯨ ꯊꯛꯈꯤꯒꯦꯔꯥ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯣ ꯈꯨꯖꯣꯛ ꯀꯟꯗꯨꯅ ꯊꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯗ ꯃꯊꯪ ꯂꯩꯈꯤꯕꯁꯤꯡ ꯑꯗꯨꯅ ꯂꯣꯌꯥ ꯅꯪꯕꯨ ꯂꯣꯛꯀꯤ ꯏꯁꯤꯡꯕꯨ ꯊꯛꯑꯕ꯭ꯔꯥꯅꯦ ꯑꯧ ꯇꯥ ꯒꯧꯇꯝ ꯏꯁꯤꯡꯁꯤ ꯌꯥꯝꯅ ꯂꯨꯕꯁꯤꯗ ꯌꯥꯝ ꯊꯛꯆꯤꯜꯂꯨꯅꯨ ꯂꯣꯛ ꯊꯨꯡꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯅꯣꯛꯏ ꯂꯣꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯅꯨꯡ ꯑꯃ ꯃꯐꯝ ꯆꯥꯗꯕꯒꯤꯔ ꯀꯔꯤꯅꯣ ꯒꯣꯔꯣꯛ ꯂꯥꯎꯅ ꯅꯤꯡꯈꯥꯏꯔꯛꯂꯒ ꯃꯅꯥꯛꯇ ꯆꯕꯨꯛ ꯂꯥꯎꯅ ꯇꯥꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ
Karana indra janone. Asumna khalaga kole lednu jingi adubu kana amatadi leibu udi. Loya to mafam baluda leibatu hainarakaduna mayam na mamay mamit tariba makhong mukhur hamiba adwai gi manaka sangsal laglaka maksu makhong mukhur hamli. Matamadu da mayam na kaidore loya perpap amu akhoi gi nakal laklabadi. As khangdeda mine interak libra line interak libra matum ta putarok libra nungdum ma wantarak daga ai gi nakal sapuk ta sale. Murder ki na use lai ni. Loya ibo nupa mali da koi bo. Lasa sang si se. Asum na hainaraga makhoi mayam do ngarang wari sanaraga makhoi gi hipam tumpham sariba khola adu tamna lai. Asum na lakku matamda loya gi matungda kanagumba ma inaraklaga taloya ta bro. Adum na korok pa do loya na tatna tai. Mahana tung hanna dun jingi adubu manaka da chatminariba makhoi sing adu natana nupi amatadi thengadi. Loya mahana adum na hanjan hairabasu kana amatana thajabida aduta thoina hena khanjil ludri mahana hairabasu thajabida banina karimata hairi. Asum na tawduna matam madu hawkri numidangi matam moisalakli. Somda nakal amatana Kapil Sakhen Abung makhoi ahum do phamin aduna wari sanari. Handak aikhoi gi taw ludro lai khidabasi yamma chinganingai kanana bodum na hali bajano. As kanana khangbono ta itaw Kapil madi amasu pangkimda samnabani aikhoina khangdabagi wani. Aikhoi ga maga dinari basidi sawa thakpa khar nuaina bagi wa khatani. Karbar haira punbanati madi azo pa karbar punbani. Yengna basu masing yama laibani aduna punsi chenbo waramani da. Adubu waramati fai. Karigumba yasna ki matang da hat poram lagati. Aikhoi su bera kadori bani ne. Era adugi wairamoida. Yasnagi matang aduda karana bu khangdana magi damta matin pang kadori bano. Khalaga yengone noisu. Mado oidrawani. Oidaba thabaksina oikhalakpa oigedaba thabaksina oidaba kaya bani. Khangre aikhoi sune koina pungumsi. Yumdagi mapan thokun naipa matamdo oirabani. Era bu nang nangang basima ibo. Yumdani ne ludona siramido sumagda kauthoga. Cabe ne kharaga hatpa mali hai police ki report ta thaba ka do pungkai kai hai ne makut tu su ti hai makok tu su yukhong ma thawe ra kaino pungkai kai ra mai lukham do as jam thina phuraga hatpa wara mali da hoine adu ngai khone moi ki ma maga mani ga du bu ahi ga du da ka do ga lebi sano moi ma sem lok du na ga hatpa wara jalo yune ma na dum na simu tam da pop tharaga pop sibadi wara moi ba Lau khongdra karigumba khal iswagna tarongani. Ngarang nung suyam taidana. Nung ma kholdra tada borjalo. Madu mandida. Aina hojik lau gene. Nung na khari jugum churasu adum tani. Hoine adu ju khara ningai ni. Adu ni. Police na su yamna kanna interrogation tawri haibani. Khangdre. Ai khoi da mu ihang pa hong taroktana. Kapil. Ai ngode ga tumana ihang pa hong tarok dabati idea se loi haidokani bo. Nanti kari sing bahaya khai dok ba nang na sing bahaya dok pa isi mo ai khoi yam na khutong thini ngani ne Kapil ai di hari sin asim oi haido hong ni bo asam na makhoi haido kanu haiduna mari ngahak tamnari asam na makhoi na punron le ngai numidang gi pung mapan makhai tara ta salak le matam adu da sakhena as pung sidi tara ta ro me he kai no matam ja tro lusi se khoi yum da hanan na tawsi Asam na haira paduda Kapil su abung su hoi haiduna yanari. Asam na makhoi mafam aduda kainaraba matung magi yumda handarai. Asam na handarakpada somda abung do yum jonganaba lakpada mahaki matungda kanagumba ama inirakpagi sawum phangi. Matam aduda abungna kanano ne akhoi itaw ani dubu yumda handraba jala. Asam na khalaga mahakna mamai leithukuna jengna adubu kana amata di leramdi athapada kana gumba ama uamagi marumda satlasin kibadi mahak na haipet uhui adubu mahak thoina khajal ludri kana gumba mapalipal thokpo orambasu yai khaladuna mahak mayum jona ba karisu khandana adumak chatli ngarang nong yamna tarabasu ngasidi nong ka hena taba haibatu oidi abung mayum yongna ba parpap lakpada pung tara khara helakpa adwaita mahaki yumgi konthong jawrakle konthong aduta kana gumba ama Famlaga lady but mahang we madu ubada abungna
ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯐꯝꯖꯤꯜꯂꯤꯕꯁꯤꯕꯣ ꯑꯉꯥꯎꯕ ꯑꯣꯏꯔꯝ ꯇꯥꯏ ꯃꯁꯤ ꯑꯩ ꯇꯧꯒꯦꯀꯣ ꯑꯁꯣꯝꯅ ꯈꯜꯂꯒ ꯑꯕꯨꯡ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯛꯇꯝ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯣꯠꯄ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯕꯨꯡꯅ ꯍꯣꯏ ꯀꯅꯥꯅꯣ ꯅꯪꯕꯣ ꯑꯉꯥꯎꯕ꯭ꯔꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯂꯩꯒꯅꯨ ꯑꯥꯗ ꯆꯠꯂꯣ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯂꯒ ꯀꯩꯊꯦꯜ ꯃꯆꯥ ꯇꯥꯕꯅꯤ ꯑꯗꯨꯗ ꯂꯩꯁꯨ ꯆꯠꯂꯣ ꯑꯗꯨꯝꯅ ꯑꯕꯨꯡꯅ ꯍꯥꯏꯕ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯅ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯐꯤꯖꯣꯜ ꯁꯛꯄ ꯃꯁꯝ ꯁꯥꯡꯕ ꯑꯗꯣ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯑꯕꯨꯡꯗ ꯑꯗꯨꯃꯛ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯨꯡꯅ ꯌꯨꯒ ꯈꯔ ꯉꯥꯎꯁꯜꯂꯨꯕꯒ ꯅꯪꯒꯤꯁꯤꯕꯨ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤꯕꯗꯨꯗ ꯑꯕꯨꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯨꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯁꯤꯡ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯨꯡꯅ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯑꯃ ꯂꯦꯞꯄꯝꯃꯤ ꯑꯩꯗꯤ ꯃꯗꯨ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯄꯥꯏꯒꯦ ꯇꯧꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯕꯨꯡꯒꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯅꯤꯁꯥ ꯄꯁꯥ ꯈꯔ ꯆꯥꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯗꯤꯜ ꯂꯦꯜꯂꯅꯨ ꯍꯥꯏꯗꯨꯅ ꯆꯩꯕ ꯌꯥꯕ ꯆꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯄꯥꯅꯁꯨ ꯀꯔꯤ ꯇꯧꯕꯒꯤ ꯕꯨꯠꯇꯨꯗ ꯄꯥꯏꯔꯨꯔꯤꯕꯅꯣ ꯍꯥ ꯅꯪꯕꯨ ꯀꯌꯥꯝ ꯀꯟꯕ ꯃꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯑꯗꯨꯝꯅ ꯑꯕꯨꯡꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯉꯥꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯅꯈ꯭ꯔꯦ ꯑꯕꯨꯡꯁꯨ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯗꯨꯃꯛ ꯍꯤꯞꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯣꯌꯥꯗꯣ ꯃꯁꯥꯗ ꯐꯤ ꯑꯃ ꯈꯨꯗꯩ ꯑꯗꯨꯅ ꯁꯦꯠꯆꯜꯂꯤ ꯑꯗꯨꯒ ꯈꯨꯗꯩ ꯑꯃꯅ ꯃꯀꯣꯛ ꯑꯗꯨꯗ ꯌꯦꯠꯁꯜꯂꯒ ꯃꯁꯪꯒꯤ ꯃꯑꯣꯡꯗ ꯊꯥꯗꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯕꯨꯡꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯒꯝ ꯑꯁꯨꯝ ꯂꯥꯛꯏ ꯃꯍꯥꯛꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯇꯞꯅ ꯊꯥꯡꯖꯔꯕꯁꯨ ꯂꯝꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯄꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯕꯨꯡꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯗꯣ ꯃꯃꯤꯠ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯟꯅ ꯄꯥꯡꯂꯕꯒꯤ ꯇꯨꯡꯗ ꯑꯕꯨꯡꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯕꯨꯡꯕꯨ ꯇꯞꯅ ꯇꯞꯅ ꯀꯧꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯕꯨꯡ ꯊꯣꯛꯂꯛꯑꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ ꯀꯧꯕ ꯑꯗꯨ ꯇꯥꯕꯗ ꯁꯣꯝꯗ ꯑꯕꯨꯡꯗ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯕꯨꯡꯅ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯃꯄꯥꯟꯗ ꯀꯧꯔꯤꯕꯁꯤꯕꯣ ꯀꯄꯤꯜꯂ ꯅꯠꯇ꯭ꯔꯒꯅ ꯁꯛꯍꯦꯜꯂꯅꯦ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯄꯥꯟꯗꯒꯤ ꯑꯕꯨꯡ ꯊꯣꯛꯂꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯕꯨꯡꯅ ꯃꯁꯤꯗꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯤꯗꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯁꯣꯐꯤꯌꯥꯗꯨꯕꯨ ꯃꯃꯥ ꯃꯄꯥꯒ ꯁꯥꯎꯅꯩ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯥꯛꯂꯕ ꯖꯥꯠꯂꯅꯦ ꯑꯩ ꯑꯝꯇ ꯊꯣꯛꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯕꯨꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯑꯕꯨꯡꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯑꯕꯨꯡꯅ ꯁꯨꯃꯥꯡꯗ ꯄꯔꯄꯔ ꯀꯨꯝꯊꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅꯣ ꯅꯪꯕꯣ ꯁꯣꯐꯤꯌꯥꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ ꯋꯥꯗꯤ ꯑꯃꯠꯇ ꯈꯨꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯕꯨꯡꯅ ꯄꯔꯄꯔ ꯆꯪꯁꯤꯜꯂꯒ ꯀꯩꯅꯣ ꯅꯪꯅ ꯑꯍꯤꯡꯁꯤꯗ ꯂꯥꯛꯏꯁꯤꯕꯣ ꯍꯥ ꯏꯃꯥ ꯍꯣꯏꯒ ꯁꯥꯎꯅꯔꯕ꯭ꯔꯕ ꯑꯁꯨꯝꯅ ꯑꯕꯨꯡꯅ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯁꯌꯦꯡꯗ ป้ꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯨꯕꯗꯗꯤ ꯃꯃꯥꯏ ꯑꯗꯣ ꯈꯪꯂꯩ ꯂꯩꯁꯤꯜꯂꯛꯏ ꯃꯁꯛ ꯑꯗꯣ ꯑꯇꯩ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯨꯏꯅ ꯑꯣꯠ ꯅꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯠꯈꯤꯕ ꯌꯥꯏꯁꯅꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯑꯕꯨꯡꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯃꯁꯤꯗꯤ ꯕꯨꯠꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯧꯔꯤꯒꯨꯝꯕ ꯑꯃꯅ ꯈꯪꯂꯥꯛ ꯂꯥꯛꯁꯤꯟꯈꯤꯕꯒꯨꯝ ꯃꯍꯥꯛ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯕ ꯑꯗꯨꯗ ꯃꯀꯣꯛꯅ ꯂꯩꯃꯥꯏꯗ ꯌꯩꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯆꯦꯟꯒꯦ ꯇꯧꯕꯗ ꯃꯈꯣꯡꯗ ꯂꯥꯛꯁꯤꯟꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂ ꯇꯨꯁꯜꯂ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯛꯇꯝ ꯑꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯕꯨꯡꯕꯨ ꯃꯁꯥ ꯑꯗꯣ ꯄꯥꯏꯗꯨꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯃꯍꯥꯛꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯤꯡꯊꯣꯛꯏ ꯑꯗꯨꯕꯨ ꯑꯕꯨꯡꯅ ꯃꯗꯨ ꯅꯥꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯂꯨꯖꯣꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯊꯕꯥꯛ ꯑꯗꯨꯗ ꯍꯟꯅ ꯅꯦꯠꯈꯥꯏꯔꯛꯏ ꯑꯗꯨꯝꯅ ꯁꯥꯐꯨ ꯀꯟꯅ ꯅꯦꯠꯈꯥꯏꯔꯛꯄ ꯀꯥꯎꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯕꯨꯡꯗꯣ ꯃꯌꯥꯗꯒꯤ ꯏ ꯍꯩꯊꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯊꯕꯥꯛꯀꯤ ꯁꯔꯨ ꯄꯨꯝꯅꯃꯛ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ
matam aduta abungna nongkhatuna yengkhalakpadadi mamit irang langna mamai musin muraba saktam amana mangonda nonthaduna yengthaduna leiramba aduta mahak mafam lar thadukuna sena bahonai adubu hojikti mahak apaga asuki matik sonthakri adumna mahakna chaina singnato khangba yaba khangalobigi tungda mahak sumit ado tapna aduma uisinki adumna abung harpa lorabagi tungda loya to hojikti mahakna u kapam oriba mafam adu tamna amuk chatki nongam phum torokpa adwaita mahak amuk laktuna hanagumna amuk hiptuna laikri mahakna hek hiptha kibaga yaisna gi thawai bel ado mangondagi thoktuna chingnung lomda chatki masigi matung mathangi no ngalakpada abungsu ludrona siriba adugumna siduna leiramle haibagi pawbase kapil amati sakhena tari wafam adu tabadagi di maboini ki khibana loiri matam adu ta asomdana kamdauri loya do ayuk hagulakpa adu ta masada karino ma itau tawi aduga mahakna selam saram liba makoka yasalam liba singaduna kanana tarom liba sakno haduna masha matomta ngakchei manak atwai da tumin hari ba singaduna mangonda phagi tawduna sechil liba insil liba oiraba zatla haduna mahakna mayam adu ta hangi adubu mayam aduna kadai dagi no ne yahogi nang halaga ikuna kamai tawdino haduna mangonda ngangsilli matam adu da loya mfam adu da leiba se yamna kiba haibata oiri mahakna haibasu mayamna karimata thajabidri masidagi di mahakna mahaki tada thokpa ratan da hairi tada ai yumda yam thuna hallage aduga maibra maibira ma yingthukna ba tawgi ai sida somlai rabati sodana thawai manga taba male e kari rune ratan ngarang nga halaklaga ngasi hallage haribasibo nati mi singna paisa porakpra hanglabadi nang kali khumdorige ngaiko asi nongmani ni humni da ngaiko aduga ne sen khara puraga chitko ai gautam tada loya si yumda chani nge hari ne masibo kaidorogi loya nangbu yamna kirabrami as adugi nati da tada ai si ngan makai iman manatre yengo ngarang supuju cholaga lerami aduga ngasi namu nupi dauna ibu khudaina ga phare ka sesalladana ko ka kai kino yam toromadana ai isha khangdana kaino ma tobo male sa phare se hore ne nangna tumbado ai khoi sanglage aduga nang sei kali torokpa ga haibadu yenage ko phare uyal lorselo asomna hainara duna makoi uyan ba adumak chatkhri loyana hajari ba singado kana matana itha thajadrabasu ratandi khara thajabagum tawi maramdi loyana tawriba asigumna mamangda amukta phawba tawkhiba leitri asomna tawduna makoina uyan ba do haujikti hauri uyan bagi makhol mar aduta arapadagi kana gumba nupi amana yamna kanna lawkhibagi makhol ama loyana takhi khonjal adu tabada loyana kanano ne athapada nupi ma yamra kana lawri basibo taratan ai kaidoroge he haji nupi na lawki badu ta haudro aha kadai da ai laude nangi wakhal no weli ni ko asomna hairaga uyan bado makha chathaki tawriba singadu da loyati ihei hainadrabani masidagi di mahaksu mayam lairiba adugi manaktagi thodonga chathokudrei manak adwaida adumak mahaksu afangba u khara adumak jali khara handokpa singda saura using hauribani using ado mahak na jalabadi mahak paisa yamna phanggadabani adubu haribu using adugi manak tana mahak su chatlaga yalu wa haibasi naitom taba oigadoribani maramaduna magi taratangi manakta leiba using ado adumak jali matam adu daratana achaw using asi yanba yadra haina hangi adubu loya karimata khumdri masidagi di makhoi mayam ado uyan badu makata na adumak chathaki numidangi matamni ngasi di loya do walang ingangang ti tumina ungduna adumak phamli matam adu daratana ai loya karisu khalu nune nangbo se nanga chatningi haibado hayeng si chatna ba tawro gautamda hainaraga nangi sen khara pinana ba ai haina bige ko tada ai phomsta leibase yamna hainajri tawriba thaba khudimak aingoda dum thengnei yumda leiringai desu nupi gi khonjal lama adum tai aduga sida su nupi ma lawbagi khonjal tatana dumak tai ai yumna jama thuna haninge taratan hoine adubu haiba sidagi ne nangna hanki ba haiba sei yamna laknari lamdo aduna ne ai kokam da haina bigi ko ai kokam tada kai doroge loya si haksak nuai tre hari ne aduna ma hayeng si mayum da hallage dana hari ma da hoji powder su ki bagi paisa du
ꯅꯪꯅ ꯈꯔ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯇꯔꯥꯇꯟ ꯍꯥꯏꯕꯕꯨꯗꯤ ꯌꯥꯅꯤ ꯁꯦꯟꯕꯨ ꯌꯥꯝꯅ ꯇꯥꯔꯝꯈꯤꯔꯣꯏꯅ ꯇꯧꯔꯤꯁꯦ ꯇꯥꯕ ꯇꯥꯗꯕ ꯇꯉꯥꯏ ꯐꯗꯕꯅꯤ ꯃꯥꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯦꯅꯦꯍꯦ ꯐꯔꯦ ꯂꯣꯌꯥ ꯅꯪꯕꯨ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯅꯦ ꯑꯁ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯐꯔꯦ ꯑꯗꯨꯗ ꯑꯩ ꯐꯣꯟ ꯇꯧꯈ꯭ꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯎ ꯌꯥꯜꯍꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯒꯧꯇꯝꯅ ꯐꯣꯟ ꯇꯧꯗꯨꯅ ꯂꯣꯌꯥꯅ ꯊꯕꯛ ꯁꯨꯈꯤꯕꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯈꯔ ꯄꯤꯊꯣꯛꯄꯤꯅꯅꯕ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯑꯗꯨꯅꯁꯨ ꯍꯔꯥꯎ ꯌꯥꯕꯤꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯄꯤꯜ ꯑꯃꯗꯤ ꯁꯛꯍꯦꯟ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ ꯉꯁꯤꯗꯤ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯕु ꯍꯥꯠꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤ ꯃꯈꯣꯏ ꯑꯅꯤꯒ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯂꯨꯗ꯭ꯔꯣ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯇꯥꯎ ꯑꯕꯨꯡꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯇꯅꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯄꯤꯜꯅ ꯁꯨꯝꯗꯧꯁꯤ ꯏꯕꯥꯅꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯨꯂꯤꯁꯇ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅ ꯑꯦꯔꯦꯁ ꯇꯧꯔꯒꯅꯤ ꯑꯗꯨꯒ ꯂꯣꯛꯀꯞꯇ ꯊꯝꯂꯒꯅꯤ ꯑꯗꯨꯝꯅ ꯏꯕꯥꯅꯤ ꯂꯣꯛꯀꯞꯇ ꯊꯝꯂꯕꯗꯤ ꯃꯤꯍꯥꯠꯄꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯥꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯕꯅꯤꯅ ꯃꯗꯨ ꯌꯥꯔꯣꯏꯗ꯭ꯔꯣ 이바니씨 남들은 제일 짱가더리네 마사나 따브니 그이노 제일 레로 바이버세 얌꾸이 레기다 버렸디 마탐 카라 각득이 와네 까라디 볼레스토이나 하요 나바 떡시 아스 나이코니 붕부케 따라게 그이노 붕항이 버보 니반 카라 헬레 아도다 아이는 징나바 카라 레이 너디 까리 징너리바 한다 토리버 터룩시 야시나게 타와이 미리나 라트로 타우리바 자라시니 아스 로레다 थवाई मेरे न लागा कमाने मी हट के दौरी बनो नंग सुखल का उते येंगोने मधुबु ओइबे याबा वारो थवाई मेरे हाइबे सिदी मी द पाइबा सोकपा थिंबा याब नति ओरोय पारोय दबा वानी मदो अदुबु कपिल अमुक्तंग दि यिंगथोक्सी माइबदा कई लेगे दो पुलिस न फाटिंगैदा माइबदा ना हंगोरदि लाइटिन गी मरि लिनरमदि अखोय जेल चंगोय दौरी बनी सगेन नंग न हाइदु श्याम चुमी फारे कायदा पाइबा लेगे नंग अखंबा लेब्रो माइबाबुदी मफम खरा खंगी हौजिक चलुसि हाइब्रो हौजिक नतिने चलबा तौरसि लाउने आसुमना हाइनरदुना सगेन अमदी कपिल मखोय अनिदो बाइक अमा तोंदुना माइबागी मयु अमदा लाक्ली मतम अदुदा माइबादो हौजिक मसा यामना कन्ना ngamdana leiri maramaduna anaba ta yengba ngamlaroi haiduna yarakri masidagi makoina amaiba amada muk chatli adubu amaiba aduti hauji ki oinadi yumda leiti athapa khungang amata macha nupi gi macha luhongba yawa chatki haiduna khomlakhi asomna makoina mathang amaiba sing kouba chatpa aduta amaiba amatana thingnarakri masidagi makoi ani matha sana mayum lomda amu halai matamda numidangi pung 13 muk tarbani somdana kamdauri loyagi manakta leiriba mahaki tada thokpa ratan do tumina loya se kari torokpa ke haibado yingduna tumdaba makai ngaiduna leiri adumna leiringi matamadda makhona tumna hibnari bam phamadda kanagumba ngaurainaba masugi mami ama laklaga loyagi masada hibsan kibado ratan uhuki madu ubada ratan wa amata ngangti mahaksu swai laukri humangana pi kangkri masa do thak nigladuna tumina adumak leiri masidagi di loya do phuk haugalakle aduga makhoina u yamda sijinnaba thauraba numit khudingi phembada punglang langlaba singjengama partuna mahak adumak chatkhri matam aduda ratanna mana adwaida tumlibu singdo loina mak masanomduna haudukli aduga haujik loya do singjeng ama paraga mi hatpa chatkhri haiduna pau tami wafam atu tabada mayam phuk hauganari aduga loya leibra haiduna chilakpadadi loya do leiramdri masidagi di makhoina chenthoktuna yengbadadi loya do yama thapna singjengama paiduna chatlibudo makhoina ui adubu tanaduna pharna bagida makhoina phanayam sanga tanaki adubu loya do angakpani mafam marudagi mafam amada swai mangbagum yama thuna chatkiduna haujikti uba adumak phangkhidri tawriba mataw aduda leiriba mayam adudi pakhatkibana loiri masidagi di mayam do loya na tawriba dubu karino haiduna nangna aduna kholaromda adumak lakli somdana kamdauri loya do par asum laklaga lambi amagi matai da liptuna leiri
ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯦ ꯎ ꯑꯃꯒꯤ ꯃꯈꯣꯡꯗꯅꯤ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯁꯨꯛꯏ ꯃꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯞꯅ ꯒꯥꯔꯤ ꯑꯃ ꯊꯧꯔꯛꯄꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯔꯞ ꯊꯣꯔꯛꯂꯒ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯒꯥꯔꯤ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯃꯇꯨꯡ ꯑꯣꯟꯁꯤꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯀꯥꯄꯤꯜ ꯑꯃꯗꯤ ꯁꯛꯍꯦꯟꯅ ꯀꯅꯥꯅꯣꯅꯦ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕꯁꯤꯕꯣ ꯅꯨꯄꯤꯔ ꯅꯨꯄꯥꯔꯣ ꯑꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯏ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯩꯔꯤꯗꯨꯕꯨ ꯀꯅꯥꯅꯣ ꯒꯥꯔꯤꯅ ꯊꯣꯝꯕ ꯇꯥꯔꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯣꯔꯣꯟ ꯍꯧꯅ ꯈꯣꯡꯉꯤ ꯑꯗꯨꯕꯨ ꯁꯨꯋꯥꯅ ꯍꯟꯗꯣꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯥꯄꯤꯜ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯗꯨꯒ ꯁꯌꯦꯡꯗ ꯄꯥꯏꯗꯨꯅ ꯀꯩꯗꯧꯅꯣ ꯅꯪꯒꯤꯗꯨ ꯁꯤꯗꯩꯗ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯪꯒꯦ ꯇꯧꯕꯗꯗꯤ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯝꯕ ꯂꯩꯊꯣꯔꯛꯄꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯉꯥꯜꯂꯕ ꯃꯩꯉꯥꯜ ꯑꯗꯨꯅ ꯃꯃꯥꯏꯗ ꯊꯥꯕꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯎꯔꯤ ꯌꯥꯏꯁꯅꯥꯒꯤ ꯃꯈꯣꯏꯅ ꯎꯈꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯅꯨꯡꯄꯥꯛꯇ ꯌꯩꯁꯟꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯁꯛꯇꯝ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯀꯥꯄꯤꯜ ꯑꯃꯗꯤ ꯁꯛꯍꯦꯟ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯤꯡꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯅꯛꯅ ꯂꯦꯞꯂꯤꯕ ꯀꯥꯄꯤꯜꯗꯤ ꯂꯣꯌꯥꯅ ꯄꯥꯏꯔꯛꯂꯤꯕ ꯊꯧꯔꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯍꯥꯏꯊꯔꯛꯄꯗ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯌꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯥꯄꯤꯜ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯁꯤꯔꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯁꯛꯍꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥ ꯑꯗꯨꯁꯨ ꯆꯦꯟꯕꯗ ꯃꯉꯝ ꯁꯜꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯆꯦꯜꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯂꯥꯛꯂꯤꯕ ꯂꯣꯌꯥꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯆꯦꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯂꯣꯌꯥꯅ ꯁꯛꯍꯦꯟꯒꯤ ꯃꯅꯪꯒꯟꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯟꯊꯔꯛꯄꯗ ꯁꯛꯍꯦꯟꯗꯣ ꯆꯩꯅꯥ ꯑꯗꯨꯅ ꯃꯍꯥꯛ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯂꯣꯡꯊꯣꯔꯛꯂꯒ ꯌꯥꯏꯁꯅꯥ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯀꯛꯄꯤꯌꯨ ꯌꯥꯏꯁꯅꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥꯒꯤ ꯃꯃꯤꯠ ꯑꯗꯣ ꯏꯂꯪ ꯂꯪꯅ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥ ꯑꯗꯣ ꯍꯤꯒꯠꯂꯛꯂꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯒꯗꯧꯔꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯍꯥꯏꯊꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯁꯛꯍꯦꯟꯒꯤ ꯊꯕꯥꯛ ꯊꯨꯝꯅ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯡꯖꯪ ꯑꯗꯣ ꯐꯨꯒꯠꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯣꯜꯂꯥ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯥꯄꯤꯜ ꯑꯃꯗꯤ ꯁꯛꯍꯦꯟ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯣꯌꯥꯅ ꯈꯣꯜꯂꯥꯔꯣꯝꯗ ꯂꯥꯛꯄ ꯑꯗꯣ ꯈꯣꯜꯂꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯌꯦꯡꯉꯨꯅꯦ ꯂꯣꯌꯥꯁꯦ ꯁꯤꯡꯖꯪ ꯑꯁꯤ ꯄꯥꯔꯒ ꯑꯃꯨꯛ ꯂꯥꯛꯂꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤꯡꯖꯪ ꯑꯁꯤꯗꯤ ꯏꯅ ꯉꯥꯡꯅꯗꯅ ꯃꯥꯒꯤꯁꯦ ꯁꯤꯡꯖꯪ ꯑꯁꯤꯗ ꯌꯥꯜꯂꯒ ꯃꯤ ꯁꯣꯏꯗꯅ ꯍꯥꯠꯂꯝꯂꯒꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯀꯤꯃꯟꯈꯤꯕꯅ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥꯗꯣ ꯁꯤꯡꯖꯪ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯊꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯉꯧꯔꯤ ꯇꯧꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯤ ꯑꯃ ꯃꯉꯣꯟꯗꯒꯤ ꯍꯧꯒꯠꯂꯒ ꯈꯣꯜꯂꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯗꯨ ꯎꯕꯗ ꯈꯣꯜꯂꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯤ ꯀꯤꯅꯕꯅ ꯂꯣꯏꯅꯔꯕꯅꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯀꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄꯅ ꯅꯣꯡ ꯑꯗꯨꯃꯛ ꯉꯥꯟꯊꯣꯔꯛꯂꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄꯗ ꯂꯣꯌꯥꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯝꯕꯗꯨꯗ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯜꯂꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯈꯣꯜꯂꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯑꯩꯒꯤ ꯈꯨꯠꯇ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯔꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯅꯈꯣꯏ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯆꯦꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯒ ꯅꯪ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯨ ꯑꯗꯨꯒ ꯃꯥꯏꯕ ꯃꯥꯏꯕꯤꯔ ꯑꯃ ꯇꯥꯟꯅꯅꯕ ꯇꯧ ꯍꯥꯏꯗꯨꯅ ꯂꯣꯌꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯁꯤꯗꯒꯤ ꯂꯣꯌꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯤ ꯃꯔꯣꯟ ꯄꯔꯄꯔ ꯌꯣꯝꯁꯜꯂꯒ ꯌꯨꯝꯂꯣꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥꯗꯣ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯌꯥꯎꯔꯛꯄꯒ ꯄꯨꯡꯆꯣꯠꯇꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯃꯈꯨꯠꯇ ꯏ ꯄꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨꯝ ꯇꯠꯇꯅ ꯇꯥꯕ ꯑꯗꯨꯗ ꯂꯣꯌꯥꯒꯤ ꯅꯨꯄꯤꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯌꯦꯡꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯥꯖꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯌꯦꯡꯖꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯣꯌꯥꯗ ꯋꯥꯟꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯂꯣꯌꯥ ꯅꯪꯒꯤ ꯅꯁꯥꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯑꯃꯨꯛ ꯆꯪ ꯑꯃꯨꯛ ꯊꯣꯛ ꯇꯧꯗꯨꯅ ꯅꯪ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯣꯖꯥ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯪ ꯑꯃꯨꯛ ꯊꯣꯛ ꯇꯧꯔꯤꯕꯅꯣ ꯃꯗꯣ ꯑꯇꯩꯒꯤ ꯀꯔꯤꯃꯠꯇ ꯅꯠꯇꯦꯗ ꯅꯪꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯥꯡꯊꯛꯇ ꯀꯟꯕꯤꯈꯤꯕ ꯑꯗꯨꯅꯅꯤ ꯅꯪꯅ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯅꯪꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯕꯨ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕꯅꯤ
ꯑꯗꯨꯗꯤ ꯊꯋꯥꯏ ꯑꯃꯗ ꯍꯥꯏꯁꯤꯕꯨ ꯑꯣꯖꯥ ꯃꯥꯅꯤ ꯊꯋꯥꯏꯗꯣ ꯍꯧꯖꯤꯛ ꯆꯤꯡꯅꯨꯡ ꯑꯃꯗ ꯂꯩꯔꯤꯀꯣ ꯑꯦ ꯑꯗꯨꯗꯤ ꯑꯩꯅ ꯎ ꯌꯥꯜꯂꯨꯕ ꯆꯤꯡꯅꯨꯡꯗꯨ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨ ꯈꯪꯕꯤꯒꯗ꯭ꯔꯥ ꯃꯇꯧ ꯀꯔꯝꯅ ꯊꯋꯥꯏ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯗꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯅꯁꯥꯗ ꯑꯃꯨꯛ ꯊꯣꯛ ꯇꯧꯗꯨꯅ ꯂꯩꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯠꯅꯅꯕ ꯇꯧꯁꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥꯅꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛꯇ ꯄꯥꯎ ꯇꯥꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯣꯝꯗ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯎꯖꯒꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯣꯌꯥꯅ ꯍꯥꯟꯅ ꯊꯕꯛ ꯁꯨꯔꯝꯕꯗ ꯌꯥꯎꯃꯤꯟꯅꯕ ꯔꯇꯟ ꯑꯃꯗꯤ ꯒꯧꯇꯝ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯂꯣꯌꯥꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯈꯣꯝꯃꯒ ꯄꯣꯔꯛꯏꯁꯤꯅ ꯍꯥꯏꯗꯨꯅ ꯉꯛꯏ ꯃꯁꯤꯗꯒꯤꯗꯤ ꯔꯇꯟ ꯑꯃꯗꯤ ꯒꯧꯇꯝꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯣꯝꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯃꯊꯪ ꯇꯥꯛꯇꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯁꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯄꯨꯝꯕꯒꯤ ꯃꯅꯝ ꯅꯝꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯃꯈꯣꯏꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯕꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯌꯥꯏꯁꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯌꯥꯝꯅ ꯀꯞꯆꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁꯁꯤꯡꯁꯨ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯌꯥꯏꯁꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯄꯣꯂꯣꯏꯈ꯭ꯔꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯐꯥꯕꯗ ꯑꯃꯗꯤ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯥꯏꯁꯅꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯉꯛꯄ ꯄꯥꯎ ꯑꯗꯣ ꯇꯝꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯣꯌꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯇꯥꯂꯣꯌꯥ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯂꯣꯌꯥ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯄꯗꯗꯤ ꯐꯤꯉꯧ ꯁꯦꯠꯂꯕ ꯌꯥꯏꯁꯅꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯌꯥꯏꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯥꯂꯣꯌꯥꯒꯤ ꯍꯛꯆꯥꯡꯗ ꯍꯟꯖꯤꯟ ꯆꯪꯁꯤꯟꯗꯨꯅ ꯑꯩꯅ ꯃꯇꯝ ꯈꯔ ꯑꯌꯦꯠꯄ ꯄꯤꯕꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ ꯋꯥꯐꯝ ꯑꯗꯨꯗ ꯂꯣꯌꯥꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜꯕꯨ ꯉꯥꯛꯄꯤꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯅꯅꯕꯒꯁꯨ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯌꯥꯏꯁꯅꯥꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯃꯥꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯅ ꯌꯥꯏꯁꯅꯥ ꯅꯪ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯑꯐꯕ ꯃꯄꯣꯛ ꯑꯃ ꯑꯣꯏꯌꯨꯀꯣ ꯍꯥꯏꯗꯨꯅ लाउदुना कपली मतम अदुदा महाकी नुपीना कइदौरगे मखोय बाबुंग ताब्रो असमना हौदोरकपदुदा लोयादो मिकप खंथोक थोलई अदुगा हा आइबु कइदौखगी ममा अदुमना हायरकपदुदा नंगबु हौजिकता नुंगाय याफना पालुना लाउखिदाइने वाफम अदु ताबदा लोयाना महाकी नुपीदा मागी ममंगदो उखिबसिंगदो लोइना तमली मसिदगिदि मखोय अनिसु मखाताना अदुमक तुमथख्री असमना तौदुना मतम मदो हौख्री हौजिकति लोया महौसागुम पातादुना इंजिंग लोंखोन खोइखा लंगथा तौदुना nga फाखी अदुगा अतै मागा खोइथा लंगथा तौदुना इंजिंग लोंखोन तौदुना लेमिनरंबा गौतम रतन अमति मखोय सिंग अदुना सिंग उयानबगी थबक अदुदा अदुमक तौदुना लैखी हौजिकति लोया महा ngafा चफा मयाम अमा हेंगतुना यामन नुंगाइबा पुंसी बहि ngमदा लैखी वारी असि मता ngसिता लुइसिनजरी वारी असि लांथोकचबा मतमदा सोइखिलानखिबा पुनमक ताबिरिबा पुनमकना पुक्सल चौना ngakpigani mayambu aroibada amuka hana खुरुमजरी।